Ngasi numida wairam phongkiba kangleipa ki mairagi pause digi maru eba pau khara khangasaraga miyamda khudo tamjige Myanmar Bordor da makha tana khut thoknabada KNA taraga taruk laikhidrei Khutlai taraga taruk Su Loukhre Indo Myanmar Border Paringi Pillar number 87 ki Kamjong District Tainaba Yangopo Khul Manakta Nahaldagi Hauraga ngarang numidang phawba Manipur ki apunba Lal Harop Singilarmi Singa Kuki Nation Army Brahma amade Indian Army ki apuma khupun haina thajaba Kanguga akal mamongda khut thoknabagi thodokta KNA ki maikeida miyoi taraga taruk rom sikhibaga loinana Khutlai taraga taruk Manipur ki apumba lalarop singna phangkhare haide khut thoknabagi thodok asi thokhraba matung ngasi ayokse Saigang region ki Tamu district ki manungsanba Khumunom village ki area da amu hana nakal animakta akal mamongda nomai kamna khare haide Pause asina phangba paugi matung inade ngasi ayupung 3:00 tarakpa matamdagi hauna nakal animakta nomai kamna ke maduda Manipur ki apumba lalop singilarmi singna KNA gilami mapan hat ki bagalonina Khutlai nipansu laubangam khre haide pawa sinhai ngasi ayupung tarakpa phawbada maikei animakta matat oina nomai kamna ke atopa paugi source amagi matung inade Ngarang numidang pung tarukrom tarakpa matamda Indo Myanmar ngamkhaigi Border Pillar 85 amadi 87 gi marakta Indian Army amadi kukila lauba singsang silakpadagi hariba mafamsing adusu Manipur gi apumba lalarop singa nomai kamna ki haide nomai kamna bagi thaudo adu lepkhraba matung ngarang numidang pung 9 khare helakpa matamda Myanmar gi military junta gi maikedige khut thoknabam aduda air strike chatharaktuna bomb kaya thadarakki haide Hariba thaudo adudasu KNA amadi makhoina satminariba larmi kungi mathakta asi ana yaukhre haide adum oinamak chapchaba paudi pause asina phangba ngamdri haide makha tarakpa pauda uyoksingda kuki terrorist singna yungsilamba cross mark lokthokre kuki terrorist singna Imphal East district lamrai kendra ge yangang popi police station manungchana thamna popi uyoksing mathakta yungsilamba cross mark adu ngarang numida wairam lokthokre haide Pause asina khunja singdagi phangba paugi matung inade kuki singna makhogi lamne haina taknaba numi kharani gi mamangdagi cross mark adu yungsimbagi thabak chatharakhibane masigi manungda khunja singi luchingba singna lamlai kendra gi MLA KS ibom jaga unaduna cross mark asi laukthokpina ba hajabadagi MLA na makha tana Manipur gi governor amade chief minister na chingbada khanganbadagi cross mark asi ngaran security force singna laukthokibane haide Pawasin hai cross mark yungsilam liba uyoksingi mathak ithang thangba saruk aduda kuki terrorist singna khudum jannaba hotnarambane haujisu cross mark lauthokraba su mafam aduda kuki terrorist karade adumak laisinduna leide lonuna mafam aduda mahari jimengi kangusu leiduna ngak sembage thabak toriba maramna kuki terrorist singado mafam aduda gi takthokpinaba khunja singi makedege Manipur lenga ki mafamda haijarakle panbaya bade Uyoksingi sarukta kuki terrorist na cross mark yung khatuna makhogi lamni haiba taktuna laide hajina ngarang pause asina mayeksing ni iduna lebak miyamda khanganba su laikhrabani makha tarakpa pauda relief camp da leiba ahal ama thauriyanduna sinaba hotnaramlei Bisnupur district ki manungchana Sendra da leiba relief camp da changjapam lauduna leirakhiba ahal ama ngarang thauriyanduna sinaba hotnaramle haide Ahal asina tharuyanduna sinaba hotnabada miyoi kharana thengnarakpadagi kanduna Rims hospital da pukhatuna hauzik layengbagi thabak chathare masa mathanda tharuyanduna sijanaba hotnaramba ahal asigi mame Su Loukhre maitei kawi khuga tampak Churchampur dagi hauzingna Sendra relief camp da leibane ahal asigi ana layeng chathabada mating oinabagi damak Bisnupur DC ki maikeidagi CM high stick card ki khudongchaba chu pikhre haide Makha tarakpa pauda UNC state lenga amade Bharat lenga ki oiba maikei ahumgi oiba wari tha asigi kuntrada sanagadare sahi kayagi mamangdagi chathaduna lakliba United Naga Council UNC state lenga amade center lenga ki oiba maikei ahumgi oiba Trapatai tok tha asigi kuntragi ayupung 12 taba matamda Sanapati district headquarter da pangtholagani haide Hiram asigi matangda Bharat lenga ki Ministry of Home Affairs ki maikedige UNC ki president da aiba jero piraktuna invite torokre haide mifam adu mapumphana pangthongnaba UNC ki maikedige de
Thorang tauba loikibaga loinina mifam aduda UNC Ansam Naga Women's Organization amadi MPO gi mihusingsu saruk yanaba lepnakre. Central Lengaki Maikedi Union Home Minister gi official oiriba AK Misra su saruk yaraba yai haide. Makha tarakpa pauda IMC gi Commissioner amadi mari leinaba miyoising numit mangani gi manungda changjarakadabane NRFM Haukiba chahi lising aniga subna kunga marige April kulgohomde khongjomdegi suti numita Imphal Municipal Council IMC gi Commissioner na Pek order ama thoktuna dukan sama kungani thoigi safam leitaba mafam amada IMC ne LMP dina miyoy kaya degi sel khabigi thabak sathare haiba pau phangbadegi NRFM na thiga pahoge NRFM na miyoy kaya kakhotuna chenabasing adogi manungda Aroiba oina adhikari mayom Debakisor Saramada wahangpong sathavada khangbangam lakhibane maram aduna chenabasing numi mangani gi manungda changjarakadabani haina social media da lalarupa asina phongdorakle chenaba miyoy singa dude ingudam babudon wangkai ningthem purkimapal maki masanuba ingudam jiten thangjam borobin elangbam laikai thoksam priyo kumar singa singjamam singangkhom IMC gi caretaker Mayur L Rokerso singjamai oinam thingel amadi hana IMC gi commissioner oiramba jai singem hariba miyoy singa sine IMC gi amopa kaya ama NRFM na khangbangam lei lonina miyoy singa si NRFM na piriba numit asigi manungda changjarakadabane masida changjaraktaba tarabadi lupna lorokpa phirepna aroibo oigani haina su khangalakli makha tarakpa pauda Speaker T.I. Sajabrata ngasi Imphal da Thoknabada lonina Assembly gi Business Advisory Committee gi mifam phamnaba thabak paikhatkadauri Manipur da hauji oiriba tangdulai tadaba phibam amade Rajniti go oiba charangnaba kaya lairiba asigi matangda Union Home Minister Amit Shah na kaurakpadagi Nahal Delhi da paisinghiba Manipur Legislative Assembly gi Speaker T.I. Sajabrata ngasi nungthil Imphal da Thoknabada pause asina phangba paugi matung inade Speaker Sajabrata na Imphal da tholaklaba matungda Manipur Legislative Assembly gi Business Advisory Committee gi mifam phamnaba Assembly Secretary ki maikedi notice thoknaba thorang tawgani haide panba yabade taragani thoi suba Manipur Legislative Assembly gi taret lak suba mifam mathang tha February 10 gi ayupung 13 taba matamdagi phamba haunaba Manipur gi Governor na somon thokhrabane Assembly gi mifam naksilapagga loinana Nahal Union Home Minister Amit Shah na kaurakpadagi Speaker Sajabrata Delhi da changkhibaga loinana Union Home Minister ga unaduna wari sanakhiba laikhrabane Haujik lairiba 12 suba Manipur Legislative Assembly gi taruk suba session adu mamang sahi 2013 gi July 13 dagi August 12 phawba pangthokhiba mifam adudagi paraga tha taruk ki matam asi mathang thagi 13 da mapum phapana maram oiraga Madugi mamangda Assembly session pangthoktaba yadabana mathang February 10 da Manipur Legislative Assembly ge taret laksuba mifam asi kaukhibane mifam adu pangthoknabagi damak tha asigi 18 ge nungthil pung 3 lom tarakpa matamda Manipur ge Governor na Raj Bhavan da Manipur ge Chief Minister M Bereng kauduna Assembly ge mifam pangthoknaba pautak pikibane pautak adugi matung ina tha asigi 19 da Tamelong District Headquarter da pangthokhiba State Cabinet mifam na Assembly mifam kaungnaba warep laukibane madugi matungda haukhiba January 13 da Indian Constitution gi Article 174 1 na piba Shakti gi matung ina Governor na 12 suba Manipur Legislative Assembly gi 3 suba session mathang tha February 10 gi ayupung 13 da sathanaba somon thokhibaga loinana Assembly Secretary gi maikedi numi adumakta da notification thokibane pangthokadariba session adugi dama mahausagum numi kayane session sathagadagi amasung session adugi house ki business kari oigadagi amade lengaki maikedi bill kaya photokadagi haiba khangdolaga session gi numi masing lepthoknaba business advisory committee gi mipam pangthoklaga khangani haide